Haukiba tang mapanda Jiribam gi Zairon Hmar Village tagi Zosang Kim Kobi nupi ama leikhidaba adu Meitei Khun-Ngakpa Shingna Hatpani Kuki Militants Shingna Hatpani haina Federation of Civil Society Focs ki Meitei dagi phongdorakli ngasi kapwa boroi makhongda leiba Focs ki office ta pangthokpa paugi mifam amada Federation asigi President TH Manihar na hai Jiribam gi Zairon Hmar Village ki khunja sing amadi Meitei khunja singa mafam aduda adungai matamdagi nungsi chana na leibagi fibam aduda Kuki Militants Shingna Zairon Hmar Village ki mathakta attack chathakibani attack aduda hairiba nupi adu Militants Shingna hatkibani haibasi mafam adudagi ground report lawbada khangbangam kibani haiki Jiribam da chathakiba Kuki Militants Shingna micham khunja singda chathakiba attack yummai thadokpa amadi chahi nauriba angang ahum amasung nupi ahum punna miyoi taru kuki kulai paiba singna fakibagi matangda wafam thamladuna Manihar na hai nupi angangi punsi temsing narakpa tarabadi Kuki Militants Shing asi terrorist ni haina laukthokpa yare Kuki Militants Shing asidanatana kotu ITLF amadi Kuki MLA tarasu terrorist ni haina laukthokpagi matam yaure haina Federation of Civil Society Focs na Women's and Child Right Commission Human Right Activists Manipur amadi India lenga ki pukning chingsinki Lonana Jiribam da Kuki kulai paiba singna chathakiba attack aduda yum kai maina tumna thadok pikraba singi tangai fadaba mathokdaba sing lengak na pibinaba mahak na makata na appeal tawki Jiribam gi Zairon hai kogi modung dek taina na leiba adugum lo mar na leiba lamni hai ma bafam asida marga Meitei singji yam nungsina na leiba yam nungsina na leiba sina maram war kanda kuki jau singina nasai gi mar singsi da makoi si makoi gi mari leina nu khona nu ka kaina hai basi leiba mar khun singina ya ya da bagi mawu ma leiba na maram war kanda mar khunsi da kuki jau singina changela kanda nu mai kapsan ba mai thabra singba thabak torpo sida mai chalak pa sida afam da modung da leiba koi gi Khun-Ngakpa singina changela kanda koi mai kan changba sida mawu na ha ma nau jo sangkim hariba dimsa se leikhidaba ni duna masi leikhidaba si kuki jau singina Meitei na Hatpani duna makona tongan ba masi Meitei di attack toba yana na ba makoi na kudong sa balong na ba makoi da support tok ba dugum la ba makoi gi community gi manung chan ba sida attack toba na na ai aha mata thamjagi hariba nupi masa mau masa uhum leibi nau jo sangkim hariba mar nupi si Meitei gi Khun-Ngakpa Shingna Hatpani te hariba kuki jau singina Hatpani very clear na habi duma ai ngasi gi mipam se thamjagi hajik leiba point di sigi issue si Meitei na nupi phabakanda angang phabakanda ngasi bawbuda kopang na setpuk thagi da bani adum fajana makoi ji guide taro thadu ki bang haktani adu akoi na wai di mamang da angang ani tera ron diga angang ani makoi na par ka hatokre haji makoi taruk tu just 8 months adi 2.5 months 8 year khatani leiba jingdo sida makoi na khut tharagadi makoi ji kari dogoda ge sine akoi na jikhalai si masidi not only akoi gi Meitei prajana Manipur prajana laudraga su India gi tongan ba human right leiba madi sign right ki da activities leiba jingchina torka na makoi jingsi athuba matam da makoi ji terrorist ne na lautokpagi mathok ta diri bresen